Nakalambaromda Laklaba February Taradagi Haugadoriba Taranitoi Rak Suba Manipur Legislative Assembly ki Taret Suba Session Asigi Oina Lokalakpa Khongthang Ama Oina National People's Party ki President Amadi Meghalaya ki Chief Minister Su OIRAMLABA CONRAD ke SANGMA na HANNAGI Deputy Chief Minister OIRAMLABA YUMNAM JOYKUMAR bu MARAKKI OIBA NPP MANIPUR State ki President Oina Thou Punaba Ayaba Pirakre Masiga Loinina KSHETRIGAO Asigi MLA Sheikh Noorul Hassan Buna Party Asigi Working President Oina Haplakhre Masiga Iroinana MLA Sheikh Noorul Hassan bu Party Asigi Legislature Leader Oina Su Khankre Panba yai madudi February taradagi haugadoriba assembly ki ningtham mifam asida BJP ki Chief Minister lenga ka ngaihak leitana punduna leiriba NPP ki MLA manga haibadi Wangoi AC ki MLA KH Loken Moirang AC ki MLA Thongam Santi Oinam AC ki MLA Ain Nalini Tamenglong AC ki Jamlong Panmai Amadi Kaksing AC ki MLA Mayanglabam Rameshwar ki mathakta party ki president na kanba wafam thamlakpa loinena assembly ki speaker da party ki president na makoi manga asebo opposition da famhannaba aiba cherol tharakpa laikre masigal loinena opposition congress ki maikede ki su NPP ki MLA manga asebo disqualified tawna ba speaker ki tribunal da case tawrakpa laikre Jaragasida NPP ki MLA amasu oiriba wangoi AC ki MLA Khuraizam Loken na ngarang paumi khara da phongdokhiba amada party ki luchingba singda lawrakhiba waref ki matung inna party asina hen lum na lobana party asigi MLA khudingmak na opposition ki maiki da famduna handagi assembly mi famasida famduna saru yagani haina phongdokpa laikhrabani